Leirel haina kaurakpaduda leiramliba mayamdo tingak loina yengnei. Leirelsu mamit satpanglakpaduda Rahul oiduna leirambada ma ngaktangdu tarang chatli. Rahulsu leirelda muna yenglai. Aduga honglamliba leirelgi phibam kanglamliba mayangduga pungangakre. Leira, kaino nangna tawramiside? Rahul ngakna hairakpani. Leirelsu Rahul ubda maithongdu haraupam khangda wana nolai. Tapna Da Rahul, sida tabra? Sida tai. Ay hanadi atopa private hospital amada puramani. Handaktani sida changlakpa. Farini Da Rahul, ukhidabasu kuiri. Da Thoibidi kamdawre. Hangsilakpani Thoibu oina wakhaldadi ma Jumlenbu ningsinglibani. Masu hamu-hamuni. Hanagi doctor duna Rahulga Leirelga khangnarambaduda ngakna. Noy ani hana khangnabro? Rahul sat khumlai. Oi, khangnaye sir. Doctor duna Farini dudi Noy khangnaba ngak toirambase. Noy tathok tasin tawnaroko. Leira nang hek nungaitaba kaido tanaroko. Oi doctor. Pare dudi amuk thokrasi. Rahulna Leira ay mulake ko. Oi Da Rahul. Doctor anidu amuk thokminarai. Somda Rahul di anabudu Leirel oirambaduda pungangaktuna magi senior doctor dugi roomda puna changlaktuna wari khuding hangli. Sir, Leirel gi sibu kayam kuirabano? Kamain tawribano? Mahak se ahanbada magi left side ta infection oya tawbani. Matamduda aina hidaguli ikibani. Masangna na sadra mali. Adagi matang nansinkibani. Sigi matang sidadi nang hena khanglamlani. Care lawdrabadi jarjarani. Oi sir. Ado haujiksina karamba condition dana mana leirise. Haujikti animak amata yadrabani. Yadre haidunasu hidaguli sahudre nauringaida. Khangna kanma ngamnaba yenghautre. Haujikti hena suksinkhre. Dialysis tawri hausi nongma kalaga. Sida kan khalaklaga moinadi mapalamda pubagi wakhalni. Kan khalakdrabdi thajadri. Aina nangwanda mamangda haikrabaduni. Rahul ngakna nungaitana. Sir, family side tagidi magi kidney transplant tawbagi adumainadi hairi. Adubu Rahul, transplant tawba haibase araibadi nate. Hektasu phangba nate. Chanaba sanadaba haiba masu thiba darkar oi. Hauji transplant tawbasu yakiroi. Mahana masa kankhalakbasini ngairibase. Adubu henjinkibana iswar kurumu haina hairibani. Rahulsu hairikliba wahaisingdo taraga mayam nungaita masina tablap. Chumlena khanglagana kari. Rahul wakhal khana roomdudagi tholai. Jumlena mahausi haisira haigumsira haina khali. Asomda thabakti chakhibanina Jumlena amuk khanglaga kari tawba. Ma khana Jumlendadi call tawi. Adubu laibak thibana Jumlengi calldu switch off hairaki. Oinu sina phone gamu off laisina. Leirelsu masada waba choktabana loirabani. Ngasi magi roomda Rahul changlambadagi ma masado laitabasu ngamngamde. Jumlenbu dumak ningsingduna leikre. Khankre masu Jumlena mphamdagi lapthokduna Susmiga khangnakre haiba. Kanagi thamoinadi nungaigani nungsiriba thawai hakchang amata oiriba mahaki thawaini. Thawai oiramba mana atopa kanagi oikibada karamna khangani karam yengba ngamgani. Aduna suni Leirelgi asiguma phibam yoksinkibasu yengba ngamloi khanmana Leirel masinda kaptuna. Hairasira nangbu lablanbani. Yarasira aibu isada yatsarasira. Tumindana ifamdagi laukibada jatki matam kaubi madi lepa laitana halaklaroi jatkiba matamsu matam kaubi mana jatkibagum jatkrabana haksu ifamdagi halaklaroi Unja Amagum. Adumna laringayduda abiga hunbaga susanglai.
Abena Lairelgi manakta changlaklaga Nasa khara nungairabo nangba Lairelsu hoi haibagum mangakto hai Hunbana chaga sapotka lairaga changlakpani Itay mo ima hoidi Inambemdi laikibani Imadi yumda chatlugi na chakibani Manambemsu changlai Noi labo Unba ngasidi dumchado yumda lairo na chathankri Abena Inambem ngasidi isu laidoini Lairelgi hayeng dialysis tabanina Hoi tayma Abiga aikoi humpuna lairasi Ngasidi imado saka thongurno haikro Ay yumdagi insang ahawba mathongaga purage Hunba thongurano Ay indomchadasu chakdo ngasidi hapurano na haikibani Aikoi dine horen hotel da hita sathosi Kaigino itayma haungna chasi ngasidi Ay imadasu kusing halakpada changake na hairamani Hunba Lairelgi manakta mu sangsilaga Nangbu ka insang chaninge Lairelna Aidi insangdi kisu chaningdi Champut kumba ma chaningi Hoine champutubudi yaurani Nangna chaningba madi hairo Ai thongake Nangna thongdura haise Haurani yam Hairaga Lairel paithoi Ai si yam haitabadawna Yam haite sineba Nang kalise Haibu haibra Yareko aada lairingayda ainani adum thongdarisi Mamo ibanigi Mamona hawe na muktoiba Amma haurano nangi marido ko Nang adum ngamjaro Adu kaisa ninginoba Aira kokta nga saningi Atuka Nganu ngawbaga Asibu anabani Adugasu kem saningi ka swai Hunbaga Lairelga dum nangang narakpaduda Santanaga abigasu nokjay Mina saningdi haibadana Kay saninggi hairaga Amuk sidaba Sidanabara Nana kay saninggi hangida Sorry ni tawrido Bakti Pagidobuni Ayum nasalaga thongki ko Lairel hoi haibagum makokto nomlai Hunbasu satkre Lairelga Abega Santanaga khak ngahore Asumna sumphamlaga lairingayduda Abegi beg manungdagi phone du kinglai Abe beg tu lamduna kanano haini yingi aduga masinda Khoi mase khaidoro jano network side manungda phajana phangdabani Sigi kasidagi haipetu o phangmani Abesu phone pairka tholai Hello ima tabro Hello tabro nungai khijri Asumna abesu phone da tawraga gam lai magi corner dudagi nupa ma tholai aduga abiga khangi yesine oi masiri nupa duga yesinbada abidi khara lapthok na tusili kai khunanu sire nakandagi nupa dusu tablapna sokro sokte isadi lointi Si hairaga makutu taythok-taythokduna yengkalakpani abe Mane yengkalakpada Rahulga mamito phatjanari Mangona hana yengduna leirami Abesu adaina hek Rahulna yengsilakpatuda Ikaina mamai lukthaki Rahulsu bab khanglak-lakduna Saubiyadeko Ai uzahujre Saudida Aina susoibani Okay Yam nungaizari Si hairamlaga Rahuldi mamai laithoklaga jaikri Abisu somda adum chaki mathanta Wow Hosikido Doctor Male Wow Hasihi Doctor Male Sidi Ainum tigi Hospital se likningaktore Si hairaga abisu phone tawduna amuk thoki Mapana ngaihang phone wari saraba matung Abi amuk changlai Mana room duda hek changlakpada Doctor round laklami Maninglomdagi ui Tentakna nana kakliba samkaktune Litliba angaw masugi apron dune Phazay Ningthizay Maninagi yengba phau phazay Abe wakhalda Kaino Sida lariba doctor singsi Luin hek phazabra kanam tawi Asumna khalingai Rahul phat onthorei Abe
amuksu khangboy lakboy tawi. Rahulsu abebu ngaglapna yenglai kaisudi hairakte. Yengpham thokpa layalbu seksina yengli. Nurse aniduda onsilaga Rahulna, "Sister, yare. Asi haiduna nurse anidubu amuk thadoki. Aduga ma Lairelgi masabu haifet yenglamlaga, Lairel, nasadu hek nungayraktabaga hekta hairoko ai sida sum leidoini." "Hoida Rahul." Lairel isam chamna dum khumlai. Rahul su khangli handak matam khara loinarakpasida haibadi Lairel si isam chamba iting tingba angangni haiduna. Rahulna hunba masa khangludrabasu ubadi sida toina laklabanina uri, adubu hunba moy anigi marisu isam chamba marup ama oiba maridagi ahenba marisu ude. Rahulna su khangde Lairelna magi khangnaba lei haina machinda haikrabasu Lairelna haikri misaktu hunbani khangde jingnaba yawa matausu amata ude. "Dudi Lairel, ai mu thokige ko." Rahul thokraba matungda abe Rahulbu thawai tana munna yengduna lehawi. Rahul su nokfei tamuk tawrami. Somayum lomdana Lairelgi mamaga achaubaga paisagi matangda kupna khanari. Laibi mamitagi mapisu leptana tari aduga, "Asauba, idhomsagidi ka henna paisa henbadi leiteda. Nang kakagi thagi khara soidana phangla isiga idhomsana sala masa khara lepsilisiga asi mangai ahenba thoidok hendokpadi leiteda. Karam tawsige." Mapisu dumak phiziduna taithok na ngangli. "Idhomsa, paisagi wadi aikoina kidney singe harabadi ka hena changlani. Aduga isangi punsibu kanbagidamaktadi sindabusu yade. Masa kankalakpaduni ngairisi." Asauba masado masu kapningu phazili adubu madom chadi kapadu phazinba ngamlaktre. Ma susu tawrambadagi phazna kablai aduga, "Asauba, idhomsagi upai haibadumadi laisilaktre. Adubu idhomsagi nasan kanabu upai amakak hairabadi." Si hairaga laibi hikik amuk kapthokre. "Ayo idhomsa, kari upai yengsige." Laibi kapningbadu khara phazilaga tapna, "Ibungo, idhomsagi upai hairagadi idhomsagidi nasalse ma khaktani, nasalge asadani idhomsana leiribasu. Nasalse leitrabadi idhomsa hingduna leibasu ngamgudaba bani. Aigi asa haibado nasalsini asauba. Aduna." Hairaga laibi mu kablai. "Idhomsana hauzik leiriba tangina kurana thambiraba idhomsagi yumpham machet kharase masi mangai masigi machet kharasi yoinkhraga phanglaba paisadu mangai idhomsagi ibungo." Madomsana asiyangna harakpatuda achauba hena nungaiti adubu laibi makhadumak tarai. "Si haiduna nang idhomsabu lana lauganu ko ibugo. Ingkol asida idhomsan hena mitarubagi mafamsu nate asauba. Idhomsa upai ama leita taubani. Ingkol asigi saruk adi thokna tangkai taduna idhomsana yonsi haibadi nate. Machet amatang nasalgi punsigi khallaga mapana thambiraba ingkolse yonkrasira asauba." Asauba su kaptuna, "Idhomsa, kari idhomsana takpiribasibo? Isalse aigidi isal natabra. Isalse aigisu irem khangni. Isalgidama karigi mabungaina ingkol sarukbu machet amatang karigi khaidoribano idhomsa. Mabungaina phangba sarukto isalgisu siki dadana mabungaina saruk thungani. Idhomsa, karigi isana machet amuk phangani. Isalgi punsina hanagum kaisu tawduna kankhana laina hotnabada paisa mayam changduna ingkol masetana
ꯃꯄꯨꯡꯁꯤꯃꯨꯛ ꯆꯪꯈ꯭ꯔꯕꯁꯨ ꯀꯩꯁꯨ ꯁꯤꯡꯅꯕ ꯂꯩꯖꯗꯦ. ꯏꯆꯜꯗꯤ ꯏꯆꯟ ꯇꯣꯟ ꯃꯕꯨꯡ ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯧꯖꯕ ꯃꯤꯡꯅꯤ. ꯇꯣꯟ ꯍꯥꯏꯁꯦ ꯏꯆꯜꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯏꯗꯣꯝꯆꯥ. ꯏꯆꯟ ꯀꯟꯗꯕ ꯌꯥꯗꯦ. ꯑꯆꯧꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯂꯥꯏꯕꯤꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ. ꯑꯗꯨꯕꯨ ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯇꯣꯟꯁꯦ ꯑꯃꯨꯛ ꯇꯥꯅ ꯀꯟꯈꯠꯍꯟꯈꯤꯁꯤ. ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯄꯨꯅꯕ ꯇꯧꯁꯤ. ꯑꯩꯁꯨ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯍꯥꯏꯕꯗꯣ ꯀꯣꯜꯀꯇꯥꯗ ꯇꯥꯔꯦ ꯏꯗꯣꯝꯆꯥ. ꯑꯗꯨꯕꯨ ꯍꯥꯟꯅ ꯍꯖꯣꯏꯟ ꯇꯧꯔꯒ ꯏꯆꯟꯕꯨ ꯑꯃꯨꯛ ꯂꯥꯌꯦꯡꯕ ꯄꯨꯅꯕ ꯇꯧꯁꯤ. ꯑꯗꯨꯝꯅ ꯁꯤꯟꯗꯣꯛꯂꯁꯤ. ꯑꯍꯥꯟꯕꯒꯤ ꯄꯩꯁꯥꯒꯤꯗꯣ ꯑꯩꯈꯣꯏ ꯕꯦꯡꯛꯇꯒꯤ 20 lakhsꯀꯤ ꯂꯣꯟ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯦ ꯏꯗꯣꯝꯆꯥ. ꯑꯩ ꯏꯁꯥ ꯂꯩꯕꯅꯤꯅ ꯂꯣꯟꯒꯤꯗꯤ ꯑꯗꯨꯝ ꯊꯨꯅ ꯐꯪꯒꯅꯤ ꯏꯗꯣꯝꯆꯥ. ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯁꯤꯟꯗꯣꯛꯂꯁꯤ. ꯃꯇꯨꯡ ꯇꯥꯕ ꯀꯣꯟꯅꯗ꯭ꯔꯒꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯏꯗꯣꯝꯆꯥ. ꯑꯆꯧꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯂꯥꯏꯕꯤꯁꯨ ꯄꯦꯟꯖꯔꯝꯃꯤ. ꯊꯃꯣꯏꯗ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯆꯗ꯭ꯔꯕꯁꯨ ꯑꯆꯧꯕꯕꯨ ꯍꯦꯟꯅ ꯊꯥꯒꯠꯂꯝꯃꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯃꯥ ꯑꯃꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯕ ꯑꯁꯨꯝꯅ ꯃꯤꯅꯨꯡꯁꯤ ꯊꯝꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯏꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯃꯈꯥ ꯇꯥꯕ ꯈꯨꯗꯤꯡꯅ ꯇꯝꯖꯍꯧꯕ ꯑꯣꯏꯁꯅꯨꯀꯣ. ꯏꯗꯣꯝꯆꯥꯒꯤ ꯑꯆꯧꯕ, ꯅꯪꯒꯤ ꯅꯀꯨꯁꯦ ꯏꯆꯥꯗꯤ ꯑꯊꯣꯏꯕꯅꯤ. ꯏꯆꯥꯒꯤ ꯊꯃꯣꯏꯗꯣ ꯏꯗꯣꯝꯆꯥꯅ ꯀꯜꯂꯛꯄ ꯐꯥꯎꯏꯅꯦꯍꯦ. ꯅꯪꯒꯤ ꯂꯃꯟ ꯏꯗꯣꯝꯆꯥꯅ ꯇꯣꯟꯁꯤꯜꯂꯤꯅꯦꯍꯦ. ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯏꯗꯣꯝꯆꯥꯁꯦ, ꯏꯗꯣꯝꯆꯥꯒꯤ ꯃꯄꯣꯛꯁꯦ ꯀꯌꯥꯗ ꯐꯔꯕꯅꯣ ꯑꯆꯧꯕ. ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯗꯣꯝꯆꯥ? ꯀꯀꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯩꯒꯤ ꯏꯃꯥꯅ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯏꯗꯣꯝꯆꯥꯒ ꯀꯀꯥꯒꯅ ꯑꯩꯕꯨ ꯃꯆꯥ ꯄꯣꯛꯄꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯛꯇꯨꯅ ꯅꯆꯥꯕꯨ ꯀꯀꯥꯅ ꯑꯁꯨꯝꯅ ꯎꯍꯟꯕꯤꯔꯝꯕꯅꯤ. ꯍꯧꯖꯤꯛ ꯑꯩꯅ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯀꯀꯥꯅ ꯊꯝꯕꯤꯔꯝꯕ ꯑꯩꯒꯤ ꯃꯈꯛ ꯉꯥꯏꯔꯕ ꯏꯆꯜꯕꯨ ꯃꯕꯨꯡ ꯑꯩꯅ ꯀꯔꯤꯒꯤ ꯀꯜꯂꯣꯏꯗꯧꯔꯤꯕꯅꯣ ꯏꯗꯣꯝꯆꯥ? ꯀꯟꯒꯅꯤ. ꯃꯕꯨꯡ ꯑꯩꯅ ꯏꯆꯜꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦꯜꯁꯨ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯍꯞꯇꯥ ꯑꯃ ꯈꯔ ꯍꯦꯟꯖꯤꯜꯂꯛꯏ. ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯈꯤꯕꯅ ꯀꯟꯈꯠꯄ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯤ. ꯑꯁꯤꯒꯨꯝꯕ ꯂꯩꯔꯦꯜꯒꯤ ꯃꯑꯣꯡꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯆꯤꯡꯅꯔꯕ ꯔꯥꯍꯨꯜꯅ ꯆꯨꯝꯂꯦꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕꯗꯤ ꯂꯦꯞꯇꯦ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ. ꯍꯥꯟꯅꯒꯨꯝ ꯍꯥꯟꯅ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯃꯛ ꯍꯥꯏ. ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯂꯥꯏꯕꯛ ꯌꯦꯡꯁꯦ ꯍꯥꯏꯕꯗꯒꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯗꯦ ꯔꯥꯍꯨꯜ ꯋꯥꯈꯜꯗ. ꯚꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯄꯥꯎ ꯏ ꯑꯃꯠꯇꯁꯨ ꯐꯥꯎꯔꯛꯇꯦ. ꯅꯪꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯇꯣ ꯐꯤꯕꯝ ꯂꯨꯅ ꯂꯩꯔꯦ ꯚꯥꯏ. ꯑꯩꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ. ꯑꯩꯅ ꯃꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯚꯥꯏ. ꯔꯥꯍꯨꯜ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯗꯨꯒꯤ ꯔꯨꯝꯗ ꯂꯥꯛꯏ. ꯗꯣꯛꯇꯔꯒꯤ ꯔꯨꯝꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄ ꯗꯣꯛꯇꯔ ꯈꯔꯒ ꯔꯥꯍꯨꯜ ꯌꯥꯎꯅ ꯀꯨꯞꯅ ꯈꯟꯅꯔꯤ. ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯅ ꯂꯩꯔꯦꯜꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯂꯒ, ꯁꯥꯔ, ꯑꯩꯁꯨ ꯕꯦꯁ ꯂꯦꯚꯦꯜꯗꯗꯤ ꯍꯣꯠꯅꯖꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯔꯦꯜꯁꯦ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯕꯁꯨ ꯃꯥ ꯇꯧꯗꯕꯒ ꯆꯞ ꯃꯥꯟꯅꯩ. ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨ ꯈꯛꯇꯅꯤ ꯃꯥꯅ ꯈꯔ ꯀꯟꯗꯣꯏꯁꯦ. ꯅꯣꯡꯉꯥꯟꯕꯗꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ. ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯗꯨꯅ, ꯑꯗꯨꯅꯤꯅꯦ ꯗꯣꯛꯇꯔ ꯔꯥꯍꯨꯜ, ꯃꯥꯒꯤꯁꯦ ꯏꯝꯄ꯭ꯔꯨꯚ ꯂꯩꯕ ꯎꯗꯦ. ꯃꯁꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯏ. ꯃꯥ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯕꯁꯨ ꯌꯨꯝꯗ ꯄꯨꯊꯔꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯖꯕꯅꯕꯨ ꯐꯔꯗ꯭ꯔꯥ ꯈꯜꯂꯤꯅꯤ. ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯤꯁꯤ ꯃꯇꯝ ꯉꯥꯏꯔꯦ ꯍꯥꯏꯕꯅꯤ. ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯍꯨꯜꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡ ꯌꯧꯔꯕ ꯂꯩꯔꯦꯜꯒꯤ ꯐꯤꯕꯝꯁꯤꯗ ꯆꯨꯝꯂꯦꯟꯗ ꯃꯥ ꯄꯥꯎ ꯌꯥꯝ ꯇꯝꯅꯤꯡꯂꯤ. ꯑꯗꯨꯕꯨ ꯐꯣꯟ ꯑꯣꯐ ꯂꯩꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ. ꯍꯨꯟꯕꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯂꯩꯔꯦꯜꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯆꯨꯝꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯔꯦꯜꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤ ꯍꯥꯏꯔꯨꯔꯒ ꯂꯦꯞꯂꯤ. ꯍꯨꯟꯕ ꯁꯤꯡꯖꯃꯩꯗ ꯌꯨꯝ ꯊꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯨꯝꯂꯦꯟꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯔꯦ. ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯨꯟꯕꯅ ꯀꯧꯔꯤ. ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯀꯅꯥ ꯂꯩꯕꯤꯒꯦ? ꯍꯨꯟꯕ ꯃꯄꯥꯟꯗ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ
Mama Ritasu thulai. Bunga, kana? Ima, aikoy Sir Jumlen bu labor haiduna hangmalaksabani. Sir kamta unasage haiduna. Bunga, nangbu noi Sirgi University ki satraro. Pau kamta tadabrane noiba. Noigi Sardi training amagi Delhi zatkine. Mama na harakliba wado taraga hunba nungaitana. Ima, pau phonaba yaba number ga legadra. Magi phone dubu yade gumsu haigum tawbani. Ngaiko ko ima magi number du pirake. Magi phone du mulauthokuna hunbada pi. Hunbasu number da harau harau lawi. Adudi ma nasamu thoksarukhige. Siaram laga hunba Jumlengi mayumdagi hospital tamna mulai. Hunba hospital roktuna. Mama na pirakiba Jumlengi number duda call tawga haiduna. Gari do kamlaga. Gari manunduda ngayak pamlaga lay. Number duda namduna call tawi. Adu phone do switch off hayrai. Hunba amkus tawsili. Adu mag hayrai upay layte manundu changlai. Jumlen sunga sidi. Magi masada nungaitaba langtaknaba kharaga loinana mayumda thulai. Manga sidi ihainade masasu isok-sok thai. Walang sungang ningde. Mamit mana ikut-kut. Mana tholakpada mapanda Rahul ngaiduna leirami. Jumlen na parapu bektu Rahul na paibiduna anidu gari tamna lakminay. Jumlen da Rahul na. Kaino ba nangna changkibadagi nawa na pawgatada tumilay thoido ngawbro na. As, bhai, ay yada tawbani. Kaya jiba. Ado, wangkayrom dana sasi. Rahul na, wangkayrom na sasi harakpaduda, Jumlen ngak na, Rahul da yenglai. Nga iro, nga kano, sidi, kanana mo uhandoy ni. Jumlen, nungay ta na yenglai. Mabu, karam toriba sana bhai. Rahul kay sukumda, gari da dumagtawi, sumlakpa na, anido, Leril hoy yawrai. Muyani gari do ikumthado na changlai. Jumlen get to helansin mangamda leptuna lay. Adubu Rahul na themjin biduna changminarai. Anidu changlaklaga Rahul na. Itayma, ima, itayma. Rahul na yam khangna kaubududa Jumlen khitang di ngakchanay. Adubu kaysu di harakte. Santana su thulai. Masakto mamayamin ipompomi haraubugi sakpam amadi oide. Jumlen di kaidawrabano khali. Santanana, nuy lakna ba? Rahul na, oy dayma. Lao, ako'y ton gikada. Makoy pumnamag, Leril gikada changminarai. Leril, mangi pamunda leramdi. Leril leramda bududa, Santana pakhat na. Don! Makoy loy na, Leril butinay. Santana, Leril butiri. Jumlen su, ngak na dumuktanay. Mama, Rahul, pumnamag na Leril buti. Sumtirakpada maningthang makadugi pagduklaga yena katholakpaduda Leril du masada konsilaga wana taraga leirami. Adu ubada ngakna mayamna sensili. Leril gi karaba pibamduda gyan mangna taraga leibadu ubada Jumlen masada swailawi. Makoylone sensili. Rahul na magkukudangdu tapaydun yengbada mihul amada phangde pakhat na. Bhai, imungdam da pusinse. Jumlen na, Leril busat pamkatuna, magi katam na pusin birai. Pamung dehek thambada, Leril do, padrak tay. Jumlen pakhat na. Don, si, Don, namipango. Don, misi pango si.